Sagolbanda Labor Mother Care Children Hospital and Research Center ase matam kaktana ating bathamle haina aina tingraba lalholup National Revolutionary Front Manipur NRFM gi Central Media Coordinator Salaire na khuyek piduna thadrakpa serola mana khangalakle serola sina makha taraduna hai sahi sa kayadagi kutta kulai paiduna ima leibak ki damakta lanteng na duna lagliba lup asibo hospital asina party gi mingsa thiba yaba thabak thorong kaya tawre haiba khangbadagi lup ki comrade ka wari sanaba ki thaba matamda CID kausinduna fahan ki basi taraina lawte amadi natai sarba mong kayada threat torok pasi gi sab saba party na tawfam topa torokani amadi hospital asida thabak tawriba khudingmak lagliba march ki tang taret fawgi gi manungda sangjar kadabani haide hospital asida athingba thamlingai manungda ana laing tawa sangbidanaba lup asigi maikaidagi khangalakle athingba asigi mayokta hospital asi hanglamba amadi patient singna layengba sanglamba taragadi maduda tholakpa afafata teksak pumnamak masa masa na pujagadabani haina serola duda palle Sangba yadaba buffer zone haina Leiriba Singgi mafam Singda Santigi Paojel Puba Khongchat ama Leiriba March ki tang nipan da salagani haina Federation of Civil Society Organization Fox ki President TS Manihana Fongdokre Wafam Singarang Singmerong War Cemetery manakta leiba Lub asigi office da Paumi Singa unabada Fongdokibani Mahak na makatarutuna hai Salibatha sa kitang amada Union Home Minister Amit Shah na mayay tang balawduna New Delhi da pangtokiba mifamda Tha sa kitang nipandagi Manipur da Leiriba lambi Singda free movement yahalagani karigumba maduda ayet apan ba piba thoklabadi sairak pigani haina khangan kibagi matung inna lagliba tang nipandagi hawduna buffer zone oina Leiriba Chinggi district Singda Santigi Paojel Puba Khongchat ama Chatnaba sem saba loire masida leibak miyamna su saruk yabiu haina apel torokle United Nations UN High Commissioner for Human Rights ki Chief Volker Turk na Manipur da tholiba irang amadi Kashmir da oriba fibam gi matangda yangkai kanipan suba UN Human Rights Council session da fongdokiba wafum singado yumfam yawde haina India na kana yaningda ba fongdokre United Nations Human Rights Chief Volker Turk na fongdokibada India ki democracy amadi institution diversity amadi development bu namsinduna thamle democracy da society ki level kudimak fida leifam thoi Manipur da tholiba hingsa ki thodok asina maram moiraga lanjena duna wana Leiriba mioi lising kaya si Bharat Sarkar na akan miyeng sangphom thoi dialogue peace building amadi human right ki basis da irang asi loisinaba amadi lanjenari basing masa masa ki mayum da hanjil hanuna lehengadabani haiba wafam sing fongdokibaga loinana Kashmir yauna Indiana journalist singbo harassment piba fajin punsinbagi thabak sataduna civic space pitre haina su fongdoki adubu UN chief na Manipur amadi Kashmir gi matangda fongdokiba wafam singado India bulana uhanaba honare haina Geneva da Leiriba India gi permanent UN ambassador Arindam Baksine yaningda fongdokre Arindam Baksine hai India si Malayam da khwaidagi sawba democracy satpa leibak amani masida furup zat bizat kayana khundaminaduna leminariba leibak amani adubu leibak asida oriba ground reality karino khangdana UN chief na pikiba warol singadu yamna laibak thibani haiki UN chief na fongdokiba wafam adu India da tasengna oriba fibam masida hiram amatada mari leinade hainasu mahakna makatana fongdoki Manipur da tholiba kangluk ki irang asina maram moiraga lanjelaktuna relief camp ta sangjafam lawduna Leiriba sing masa masa gi mayumda hanjendri fawba amade makoi gi milu pirang kangdriba fawba thabal songba yaroi haina aina thinkraba lalawlob Kanglaipak Communist Party KCP PWG MC Unification gi PRO singkhai nganmana thadorpa serola mana khangalakli serola sina makha taraduna hai lakadoriba March ki tang taraga mari dagi haugadoriba yausang kumai lakpada kanglai samyam da yaifa paujel pirakli miram dagi lakpa singna iramdam Kanglaipak pu khudum sanaba honarakpada minung si leitana amadi mihathina hatok pikraba kanglai sa sing amadi mayum makai lan thum kaya mai thadok pikibadagi relief camp sing da sangjafam lawduna Leiriba sing masa masa gi mayumda hanjendri fawba amadi makoi gi milu pirang sing asi kangdringai serakasida yausang kumai ga mari leinana thabal song yaroi hairi
kumai asina lakpada ithak irang ake amauda tawbaki mahutta sana khonabada hena afaba changthokpa sanaro kya puthokpada miyeng sanghaninge yausang kumagi khudong saba lauraga jiribam yauna kanglei samatana thabal songba yaroi makhal amadagi harau kumai pangthokpa yaroi adum moinamak sana khonabagi thauram thauda kaya pangthokpada party sina mapung fana sawarkani haina serol ajuda palli Manipur Chief Minister N. Biren Singh na mahaki famdagi resign tawkhraba matung Manipur da suspended animation amadi president rule thamjin kibadagi ngasi fawba BJP MLA Singh amatoina punsinduna luchingba ama khanduna anoba lengak ama semba ngamdana leiringai serakasida ngasi numidang wairam saurang na pung mangaga minute kun gamanga lom taba matamda Manipur Legislative Assembly gi Speaker Thokchom Satyabata masa matomta ngasi Imphal thadoktuna Delhi da pashin kre hairi Speaker Thokchom Satyabata Delhi da pashin kriba si center gi makok thongba luchingba singna korok padagi sangkibra haibadudi hauzik fawgi oina sabsana khangbangam Manipur da tholiba Kangluk ki irang asina maram oiraga Technopal district ki border town More da deploy tawba state force ki personnel singna season naramba ising Puba water tanker ama mamang saida ko ki terrorist singna hijack tawduna pukraba matung water tanker asigi driver amadi handyman oiba maitai pangalani butam tina fuduna thadorakraba matung hairiba water tanker singarang security force na More gi Howland 5 area gi mafam amadagi recover tawba ngamkhre hairi water tanker asigi body part singda nongmai maru pankibagi makul sing leramba thengnaki adu moinamak thawdok asida senaba mioi sing hauzik fawgi oina fagatpa leitri haina paw asina makatari ngasi Rajbhavan da Manipur Governor Ajay Kumar Balla na mayai tangbal lauduna Manipur gi security gi matang da pung anirom supna mifam ama pangthokre hariba mifam masing ngasi numit yongba matung saurakna pung taraga nithoiga minute kun lom taba matamdagi hauduna pangthokibani mifam aduda Home Commissioner N Ashok Kumar Security Advisor Kuldeep Singh DGP Rajiv Singha Chief Secretary Prasad Kumar Singh amadi security gi makok thongba official sing su saruk yaki hairiba mifam aduda kari karamba agenda da yumfam oiduna mifam asi pangthokibano haiba sabsana khangdri adum moinamak Union Home Minister Amit Shah na mayai tangbal lauduna New Delhi da pangthokiba Manipur security gi matangda khana nainakiba mifam aduda Home Minister na Governor da pangthoknaba khangankiba thabak thoram sing adugi matangda thabak ta onthoknaba khana nainaba mifam ama oiramba yai haina panari Imphal West District ki manungsan na laiba Faidinga crossing dagi aina thingkraba lalhaulob RPF PLA gi member ani police na fagat kre hairi police na farba mioi adu masagi sahi kontraga tare suraba Kharaizam Ronald Singh amadi masagi sahi kontraga mapan suraba Takelambam Surjit Sharma kawi hairi mioi ani sidagi mobile handset ani sel oina lupa samaga kontra yawa wallet amaga loina na 4-wheeler gari ama recover tawpa ngamkre hairi Security Force amadi Technopal Forest Division gi apunba combined team amana Technopal District ki More Police Station gi manungsa na laiba Loikong Sing Sang parengda tharamba Popilam ekar kun yanthatuna mangan kibaga loinana makhataba investigation sathana bagidamak case amasu register tawkre hairi